leptana surakliba nongna sing amasung tamgi akutpam famsing de ising thumjalak patana tana maru oiba turel singi imai wangkhalak padagi turel lawna man kai bagi thodok sing thoksil padagi ngasi numdang phawbada sing amasung tamgi tongan tongan mafam sing de laiba punna yum lising amga sani ga yangkhai rom isauna senthaduna amanga ta thokan khre hairi senapati khakta yum lising amarom ising na thumjin ki amadi district asigi ugi thong ani amadi hanging bridge ani car ani 407 truck ama amasung ising na sen thakibadagi phangba ngamdre hairi kangpokpi area da su yum lising ama yum chamarom ising manung da laikibaga loina nami kaya isaugi khudongcha da mayok na hle amarom da imphal turen gi horok phom werba district asida kan banong surak padagi turel asigi maril gi nagyat te leibam phom sing da turel lonam ban kai badi khudongcha da kaya mayok na re mafam sing asigi manung da khurai gi lai horok phom mapa khurai thangjam laikai na singba yauri manipuri fire service ke director el nabasandra gi lamching makha da mi kanduna safagada phom sing da thaduk pagi thabuk leptana sathaki loina nangase ayu angan bada singjamai thongkhong mana ki te khawpat manak te imphal turen gi torbal laikrak satuna launa sekhai rak padagi miyam na pakhan na ki adubu mla y kemsan masamang laktuna sekhai ba horok laba turel lonam bal gi lebak haijinduna thonjin badagi kalhore hairi mafam ayamada ising isong mayok nar padagi mahausa gumna miyamna khong na amadi makhal kai gari de sathok sin tawbada khudongcha da mayok na li ngasi nungthin da imphal mayang imphal lambi paringi yumnam huidrom de lambi gi mapal da hoba ujaw ama lambi mathakta tusilak padagi miyamna sathok sin tawbada ngahek apan ba pikhi hairi leptana surakpon nong na sing amasung tamgi mafam kaya da isang mayok na re imphal west imphal east amasung senapati da relief ken nipan hangdoktuna miyoy sa nipan lomsang jafam lawduna lairi numit khani gi mamang delep tana surak pa nong sing dagi horok laba tampak phaw seli ba maru eba turel sing gi imai wangkhalak pana turel sing asi gi lawnam bal ifut phawram badagi yamna sawna ningkhai duna sing sing silak pana sing ba thodok sing da maram ore duna ngasi numidang phaw bada imphal is amasung west ki maiba khul sajan thong news ekon koirengai khurai haikru makhum kontha halub amasung ariba thumbu thong manak te lairiba mahabali khul ising na thumjin khre mayok na ribisa wasi gi matang delenga ki relief and disaster management director kazai gai gangmai na thorak office oiba serol amana hai tampaki district ani ki mafam singa sing thumjin badana tana senapati district ki river colony micrelui village viewland bakho amasung karung na sing mafam sing da su isau ki khudongsa da mayok na re aduga tamenglong ukhul noni amasung perzol district ke tongan tongan mafam sing da su len slan sing ba thokle hairi nong asina maram orduna agriculture amasung horticulture ki crop sing amanga ta thokan batana tana mi leiner be yum thong inter village road electric pole sing yawn school sing amasung community hall sing da akai atoi mayok na halle hairi miyam na mayok na ragli khudongsa da asidagi ngak thok na ba national disaster response force ndrf ki mioi kunga mapana sabat tim ama hi mari ge loina ising na tumjile ba mafam sing da awa ba mayok na romi sing thi duna makoi bu safa ga da mafam da thadok pagi thabuk sat thana ba deploy tawre adu state disaster response force sdrf ki mioi kunna sabat tim ani mari leina ba bridge ka loina ising na tumjile mafam sing da standby oina deploy tawre sdrf service ki mioi nipu ga taret na saba amasung hi hong ga loina ba tim ahum chu isau na mayok na halaba miyoy sing kanduna safagada mafam da puthok na bahona bada mating pangli ngasi nung tin pung manga phawada ndrf sdrf manipuri fire service amasung army na punna miyoy sani go humtraga taret evacuate tawduna safagada mafam da puthokre amarom da imphal west relief camp mari imphal east hum abasu relief camp mari imphal east amasung imphal senapati da ama hangdoktuna district administration sing gi isaw na mayok na ba miyoy sani pan rom gi sang jafam piba hore relief camp sing da lairab sik health department analing kudung chaba piba tana tana psd na suthak na ba ising pire hairi ngasi no medang phaw dei saw khudong sa da khwai ding hena mayok na mafam sing gi manung da hangang assembly constituency gi kontha haluk makha lekai digi transformer khinpham da su isaw yosilak tuna transformer yaw na phut yang khai rom sang na impal turen torban kai khre masitana tana khurai haikru makhong hangang khoinaizam hallu makha lekai yaw na tai mafam sing da su turen lawnun ban kai rak tuna sensila ko ising na thumjin badagi mioi ka isaw gi awa ba mayok na re kudak ta khangau tuna turen torban kai duna ising hazilak padagi isaw mayok nar pada masa masa gi yum dagi thokpa nang huda ba mioi kaya yaw ki adu isaw na maram oiduna yum dagi thorak pa nang huda ba hallaman aswal anayang na nupi angang sing bo aram bai tengol loi sing na laikai gi volunteer sdrf personal sing yaw na motor boat season atuna evacuation tawbo safagada mafam da thangdoki ngasi khangau duna isaw mayok nar pada paka building oina saba yum sing khara safar basu una saraga lebak na paklang khaba yum sing da amanga ta mayok na hanki imphal iski mafam sing asi khaktana tana kanglagi nong poktor banda su imphal turen gi ising sensilaki aduga konung mamang andro parking news ekon yaw na isawi khudongsa da mayok naki amaram the governor Ajoy Kumar Bala na ngasi ayuk Imphal City gi ising tumjila bampham sing da hakteng na nasat tuna yengsin krem mahang na Imphal turen gi torban gi tongan ba mafam da susat tuna turela sin imai sona
selakpadagi mayokna halakpa yaba khudongsadabasinggi phibam yengsinki aduga ngasigi Governor gi khongchatta kanglagi nongpok thong larik engbom laikai amasung singjamai thong da susatuna turel asigi phibam yengsinki khongsar asida Chief Secretary Prasan Kumar Singha Home gi Commissioner N Ashok Kumar Impal East Police ki SP amasung atai senior official sing yauki khongsar asigi manung da Governor turel singi oirakli phibam kupna yengsinki bagaloina na imai chona selakli ba turel sing asina miyam da mayok halakada khudongsa da basingdagi matam chana ngakthok haunaba pautak Mari Lenaba official sing the PK Aduga Deputy Commissioner sing the Isauna Mayo Halaba Meeoi Singbu evacuate Tauduna temporary relief camp sing the Hanguna Lehanaba Pautak PK Assam the Isau Amadi singing Kaibiki Taudok Meeoi Manga Sikre Haukiban went Ahumni Marini Asida Wangong Poktakan Manung Surakib Asida Assam the Ising Isau Amadi singing Kaibiki Taudok I talked to the Meeoi Manga Sikre sing Isaugi Taudok Meeoi any like Kitrabomatung Assamgi Sapaidong area the singing Kairak to the Meeoi Hum Sikibani Hain Assamgi Housing and Urban Affairs ke Minister Jenta Malwar na phongdokre Minister asin ngasi Guwahati yauna Assam ki tongan bising isaw sokol mumphum sing satuni yengsin kiba ni ma na phongdok be dahu kiba numit nini humni este Guwahati de suraki ba kan ban nung na mafam ayam ba ising tungsin duna miyam de isaw gi awa mayok na le mahaki mai kai de kilokot pam thokpa thabuk thorom sing lokhatuna miyam de mateng pangna ba amadi relief operations sa thapa hore Guwahati khaktana tana Assam gi mafam ayam ba mari leina ba authority sing relief amadi rescue operations sa thapa hokre urban local body amadi disaster response team sing na punjilaba drain sengdokpa ising isaw na thorakpa nang hautraba isaw sing na relief center le hanabagi damakta rescue operation amadi emergency supply yenthokpa na sing bathabuk sing paikhat pa hukre authority sing na Assam gi miyam da section wa thamladuna khanghauduna isaw thorakpa yaba mafam sing amadi sing ning khairakpa yaba mafam sing leitana ba kan bofam thamkre hairi sairak sida Assam gi miyam na isaw thoklaba matamda drain sengdokpagi thabuk paikhat libasi karigino haiduna pendaba phongdokna rakhi Arunachal Pradesh ta singning khaiba amadi sing isaw de Meeoi mapan sire awang nongpok ta kan manong surakhi basina maram oirga haukiba numit nini asida Arunachal Pradesh ta kuda ki isaw amadi singning khaiba gi thodok Meeoi mapan sire hairi haukiba irai numit ki atheng bada East Kameng district ki national highway taragahumdoi de singning khaiba gi thodok amana imung manung gi Meeoi taret Chenthare ki masigi matung da thangje numit ki ayu angan bada khungangi Meeoi singna singning khaiba gi thodok ta chen thakba gari adu thengnarakhi adu mapu gari manung da tonglibi Meeoi tarin maksiduna leiram khibani hairi haukiba sagol se numit ki numidang da zero kamlo manakta leiba kabi gi farm amada singning khairaktuna farm adu nansinki thodok adu Meeoi ani siki Arunachal Pradesh ki authority singna lamdamasi khudongtingai webam sing da high alert autoki bagaloina na mathau tadrabadi miyamna matam khana sathok sasin tawdana yumda leina ba appeal tawki rescue amadi relief operations wakan ba mong da sathari haiki Arunachal Pradesh ta hujik fawadi yum samaga taraga taret from akai atoi thokre West Kameng district Meeoi care relief center da center tuna sangje phamloduna leiri sairak sida Jyoti Nagar Padma amadi Durga Mandirna Singba district sing da lambi chatpa yadabadagi Meeoi kaya su lambi da panduna leiri Arunachal Pradesh ki lengang lokhat pa yaba thabuk thauram sing lokhat kani hairiduna miyam da section na leina ba khangan ki Kuki miyam na taliba legislature yawa union territory gi demand phangdre fawba India lengang na lamdamasta leiba Kuki singi damakta protective measure lokhatpa amoina hojik phangliba buffer zone asi makhata na thamgibadabuni haina Kuki leiba tongan basi so singi mai kai degi phongdorakli ngasi New Delhi ta best of Kuki Jo women forum ko bolup amaga pawmi sing unabagi thorom da Kuki Jo women forum gi ko convener song haukip na hai Kuki Singna Manipur da gi khaidokna legislature yawa union territory gi demand toriba si kanglu puru amadagi mayok tawba demand ate mafam asida khundariba Kuki miyam gi right amadi safety gi damakta tangai fadan tanba demand amani haina phongdoki mifam adu saru yakiba Kuki students organization Delhi and Sire gi interim president si thang minlan dongel na phongdoki bada lamdam ase thamliba buffer zone asi hingsa gi oiba thodok wathok thok taba amadi tangdu leita ba hanjin bagi dam thambani maram aduna Kuki Singna taliba political solution asi phangdre fawo buffer zone thamba mathau tai haina mahakna phongdoki mifam adu saru yakiba advocate amana hai leibak asida leiriba state kaya da reorganize tawbagi thabuk mamang da India lengang na satharkiba laikra ikui kuidringai Jammu and Kashmir union territory ani thoktuna nauna reorganize tawki maram aduna hojik tawlakliba Manipur integrity kaiba yaro haibu wafam asi maram sade leibak asigi leiriba constitution na leibak asigi integrity bu sakhangba khaktani adubu leibak asida leiriba tongan be state sin da integrity gi wafam constitution na recognize tawde haina sumhakna phongdoki pawgi mifam adu da keso gi interim president na makhata na phongdoki bada Kuki Singna taliba legislature yawa union territory gi demand asipi duna India lengang na political solution ama purakri pawba hojik thamliba buffer zone makhata na thamgadabani masigi matakta India lengang na leibak asigi yumthang nariba ngamkai paring da fencing khadaba yade haina tangai fadaba leirabadi hojik Manipur thamliba buffer zone asisu permanent oina thamduna mahausa gum tangdu leita hanjilangna honagadabani haina sum hakna phongdoki